Thauthi lik oiragli aranbo oiramlabadi chenabasinggi mathakta chapchaba action laukhotkanei Biswajit ngarang numidang chingnaningai oiba mawongda Imphal West District ki manungchanba leimakhong makha laukhongda thauthi ngakta turelda chentharakiba aduga mari leinana ngarang numidang Secretary to Chief Minister NGO Free na Manipur gi Chief Secretary amade DGP yauna makok thongbo official singda ikhiba chero lamagi matungin na Thaudok adu leimakhong power station dagi thau adu likwairaktu Kanto Saval sekmai na chingba laukhong singda chentharak pathengnare khong asi khurkhul loitang kameng amade iroi semba fauraga nambul turelda thingliba khong amane masiga mari lainana environment ta sohandanaba machinery amade main power sizinaraga thabak laukhanaba khangan khibaga loinana DC Imphal West ta sukhangan balaike Amaromda ngarang umidang athengbada Power Minister TS Biswajit na luchingba ministerial team amaso mafam aduda satuna yengsinke loinana ngasi JCB sizinaduna laukhong adu maikai amaromda thaidokhankhre loinana leimakhong power station dagi thauthi lik oiragli basi aranba leiramlabade chenabasinggi mathakta chapchaba action laukhotkan haina Minister Biswajit na phongdokhre